ꯃꯇꯝ ꯑꯃꯗ ꯌꯦꯟꯕꯤ ꯑꯃꯈꯛꯅ ꯃꯆꯥ ꯃꯌꯥꯝ ꯆꯦꯟꯗꯨꯅ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯌꯦꯟꯕꯤꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯤꯉꯩꯗ ꯇꯣꯛꯄꯅ ꯊꯦꯡꯅꯗꯨꯅ ꯌꯦꯟꯕꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯦꯟ, ꯉꯁꯤꯗꯤ ꯅꯈꯣꯏ ꯀꯗꯥꯏꯗ ꯂꯦꯛꯀꯅꯤ?" ꯌꯦꯟꯕꯤꯅ ꯈꯨꯝꯃꯤ, "ꯋꯥꯄꯟꯗ ꯂꯦꯛꯀꯅꯤ"꯫ ꯇꯣꯛꯄꯗꯨꯅ ꯂꯦꯛꯐꯝ ꯈꯪꯂꯕꯗꯤ ꯑꯍꯤꯡꯗ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯆꯥꯒꯗꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯪꯂꯗꯨꯅ ꯌꯦꯟꯕꯤ ꯑꯗꯨꯅ ꯃꯆꯤꯟ ꯑꯃ ꯍꯥꯏꯔꯒ ꯂꯦꯛꯄꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯂꯦꯛꯏ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯋꯥꯄꯟꯗ ꯂꯦꯛꯀꯅꯤ ꯍꯥꯏꯔꯒ ꯌꯦꯡꯒꯣꯟꯗ ꯑꯗꯨꯝ ꯂꯦꯛꯂꯦ꯫ ꯅꯣꯡꯃ ꯑꯃꯁꯨ ꯇꯣꯛꯄꯅ ꯌꯦꯟꯕꯤꯗ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯦꯟ, ꯉꯁꯤꯗꯤ ꯅꯈꯣꯏ ꯀꯗꯥꯏꯗ ꯂꯦꯛꯀꯅꯤ?" ꯌꯦꯟꯕꯤꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯦꯡꯒꯣꯟꯗ ꯂꯦꯛꯀꯅꯤ ꯍꯥꯏꯅ ꯈꯨꯝꯗꯤ ꯈꯨꯝꯂꯒ ꯋꯥꯄꯟꯗ ꯂꯦꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯇꯣꯛꯄꯅ ꯍꯪꯕꯗ ꯑꯃ ꯈꯨꯝ, ꯂꯦꯛꯄꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯦꯛ ꯍꯦꯛ ꯂꯦꯛꯄꯗꯒꯤ ꯑꯍꯤꯡꯗ ꯇꯣꯛꯄꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯌꯦꯟꯕꯤꯒ ꯃꯆꯥꯒ ꯇꯣꯛꯄ ꯑꯁꯤꯅ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗ꯭ꯔꯦ꯫ ꯇꯣꯛꯄꯅ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯂꯥꯛꯆꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯃꯁꯨ ꯇꯣꯛꯄꯅ ꯌꯦꯟꯕꯤꯗ ꯍꯪꯂꯛꯏ, "ꯏꯕꯦꯟ, ꯉꯁꯤꯗꯤ ꯀꯔꯥꯏꯗ ꯂꯦꯛꯀꯅꯤ?" ꯑꯃꯨꯛꯁꯨ ꯌꯦꯟꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯌꯦꯡꯒꯣꯟꯗ ꯂꯦꯛꯄ ꯇꯥꯔꯦ ꯉꯁꯤꯁꯨ" ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯇꯣꯛꯄꯅ ꯆꯤꯡꯅꯗꯨꯅ ꯑꯍꯤꯡꯗ ꯌꯦꯡꯒꯣꯟꯗ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯋꯥꯄꯜ ꯃꯌꯥꯗ ꯑꯣꯏꯅ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯦꯟꯕꯤꯅ ꯋꯥꯄꯜꯗ ꯂꯦꯛꯄ ꯆꯪꯂꯛꯄꯗꯗꯤ ꯇꯣꯛꯄꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯌꯦꯟꯕꯤꯒ ꯃꯆꯥ ꯑꯌꯥꯝꯕ ꯂꯣꯏꯅ ꯐꯥꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯌꯦꯟꯕꯥ ꯑꯣꯏꯒꯗꯕ ꯌꯦꯟꯅꯥꯎ ꯑꯃꯈꯛꯇꯪꯗꯤ ꯋꯥꯔꯛꯇ ꯆꯪꯈꯤꯕꯗꯒꯤ ꯇꯣꯛꯄꯅ ꯐꯥꯗꯨꯅ ꯆꯥꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯦꯟꯅꯥꯎ ꯑꯗꯨ ꯆꯥꯎꯗꯨꯅ ꯌꯦꯟꯕꯥ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯌꯦꯟꯕꯥꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯃꯃꯥꯕꯨ ꯇꯣꯛꯄꯅ ꯐꯥꯗꯨꯅ ꯆꯥꯈꯤꯕꯒꯤ ꯃꯪꯁꯠ ꯇꯥꯟꯒꯦ, ꯇꯣꯛꯄꯒ ꯂꯥꯟ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯈꯨꯜꯒꯤ ꯂꯝꯕꯤꯗ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯌꯦꯔꯨꯝ ꯑꯃ ꯊꯦꯡꯅꯔꯗꯨꯅ, "ꯏꯄꯨ, ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯇꯣꯛꯄꯒ ꯂꯥꯟ ꯊꯦꯡꯅꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯌꯦꯟꯕꯥꯅ ꯈꯨꯝꯂꯛꯏ꯫ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯦꯔꯨꯝꯃꯥꯁꯨ ꯇꯣꯛꯄꯗ ꯂꯥꯟ ꯊꯦꯡꯅꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤ"꯫ ꯈꯔ ꯆꯠꯂꯒ ꯈꯣꯏ ꯃꯍꯨꯝ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯍꯪꯂꯛꯏ, "ꯌꯦꯟꯕꯥ, ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ?" ꯌꯦꯟꯕꯥꯅ ꯇꯣꯛꯄꯗ ꯂꯥꯟꯗꯥꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯗꯒꯤ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯁꯨ ꯂꯥꯟ ꯑꯗꯨ ꯌꯥꯎꯖꯒꯦ" ꯍꯥꯏꯗꯨꯅ ꯌꯦꯟꯕꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯈꯣꯏꯁꯤꯡꯗꯣ ꯂꯥꯛꯂꯦ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯟꯊꯤ ꯑꯃ ꯊꯦꯡꯅꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ, "ꯏꯄꯨ, ꯀꯗꯥꯏꯗ ꯆꯠꯄꯅꯣ?" ꯌꯦꯟꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯇꯣꯛꯄꯒ ꯂꯥꯟ ꯊꯦꯡꯅꯕ ꯆꯠꯄꯅꯤ" ꯍꯥꯏꯅ ꯌꯦꯟꯕꯥꯅ ꯈꯨꯝꯂꯕꯗ ꯃꯥꯁꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯆꯠꯂꯦ꯫ ꯃꯊꯪꯗ ꯁꯣꯔꯤ ꯃꯆꯥ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯃꯥꯁꯨ ꯇꯣꯛꯄꯒꯤ ꯂꯥꯟ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯏꯜꯂꯛꯂꯦ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯎꯇꯨꯞ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯃꯥꯁꯨ ꯂꯥꯟ ꯑꯗꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯆꯦꯒꯞ ꯂꯥꯡ ꯑꯃ ꯊꯦꯡꯅꯩ, ꯃꯥꯁꯨ ꯇꯣꯛꯄꯒꯤ ꯂꯥꯟ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯌꯥꯎꯔꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯌꯦꯟꯕꯥꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯄꯁꯤꯅ ꯇꯣꯛꯄꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡꯗ ꯊꯨꯡꯂꯔꯦ꯫ ꯇꯣꯛꯄ ꯑꯗꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯟꯕꯥꯅ ꯂꯥꯟꯊꯣꯡ ꯂꯥꯜꯂꯝ ꯂꯣꯏꯅ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯦꯔꯨꯝ ꯅꯪꯅ ꯐꯨꯡꯒꯥꯗ ꯂꯩꯌꯨ, ꯇꯣꯛꯄꯅ ꯍꯣꯔꯦꯟ ꯃꯩ ꯀꯥꯝꯕ ꯃꯇꯝꯗ ꯄꯣꯈꯥꯏꯗꯨꯅ ꯃꯃꯤꯠꯇ ꯎꯠ ꯆꯪꯍꯜꯂꯨ꯫ ꯈꯣꯏ, ꯅꯈꯣꯏꯅ ꯈꯣꯡꯉꯥꯏꯕ ꯏꯁꯤꯡ ꯊꯝꯕ ꯄꯨꯟꯗ ꯂꯩꯌꯨ, ꯇꯣꯛꯄꯅ ꯃꯃꯥꯏ ꯇꯥꯕ ꯆꯪꯂꯛꯄꯗ ꯆꯤꯛꯎ꯫ ꯌꯦꯟꯊꯤ ꯅꯪꯅ ꯐꯥꯟꯗ ꯂꯩꯌꯨ, ꯇꯣꯛꯄꯅ ꯈꯣꯏ ꯆꯤꯛꯄꯗꯒꯤ ꯐꯥꯟꯗ ꯇꯛꯄꯗ ꯅꯪꯅ ꯇꯩꯁꯤꯜꯂꯨ꯫ ꯁꯣꯔꯤ ꯃꯆꯥ ꯅꯪꯅ ꯐꯛꯂꯥꯡꯗ ꯂꯩꯌꯨ, ꯍꯣꯔꯦꯟ ꯇꯣꯛꯄꯅ ꯃꯈꯨꯠ ꯌꯦꯟꯊꯤ ꯇꯩꯊꯣꯛꯄꯗ ꯅꯪꯅ ꯃꯈꯨꯠꯇꯨ ꯂꯦꯟꯊꯠꯂꯨ꯫ ꯎꯇꯨꯞ ꯅꯪꯅ ꯊꯣꯡꯖꯤꯟꯗ ꯂꯩꯗꯨꯅ ꯇꯣꯛꯄꯅ ꯆꯦꯟꯊꯣꯔꯛꯄꯗ ꯄꯪꯊꯥꯗ ꯊꯥꯖꯤꯜꯂꯨ꯫ ꯆꯦꯒꯞ ꯂꯥꯡ ꯅꯪꯅ ꯌꯨꯝꯒꯤ ꯖꯇ꯭ꯔꯥ ꯃꯈꯣꯡꯒꯤ ꯑꯍꯣꯕ ꯑꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯌꯨ, ꯍꯣꯔꯦꯟ ꯇꯣꯛꯄꯅ ꯒ꯭ꯔꯞ ꯒ꯭ꯔꯞ ꯆꯦꯛꯂꯛꯇꯨꯅ ꯆꯪꯂꯛꯄꯗ ꯆꯞꯁꯤꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯟꯕꯥꯒꯤ ꯂꯥꯟꯊꯣꯡ ꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯊꯛꯇ ꯀꯥꯈꯠꯇꯨꯅ ꯌꯥꯡꯂꯦꯟꯗ ꯇꯣꯡꯂꯒ "ꯀ꯭ꯔꯦ ꯀ꯭ꯔꯦ ꯇꯣꯛꯄ, ꯂꯥꯟꯗꯥꯁꯦ" ꯍꯥꯏꯅ ꯍꯧꯅ ꯈꯣꯡꯂꯨꯔꯦ꯫ ꯌꯦꯟꯕꯥꯒꯤ ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯛꯄ ꯑꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯌꯦꯟꯕꯥ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯐꯨꯡꯒꯥꯗ ꯃꯩ ꯀꯥꯝꯕꯗ ꯌꯦꯔꯨꯝꯅ ꯄꯣꯈꯥꯏꯗꯨꯅ ꯃꯃꯤꯠꯇ ꯇꯣꯛꯄ ꯑꯗꯨ ꯎꯠ ꯃꯌꯥꯝ ꯆꯪꯂꯦ꯫ ꯏꯁꯤꯡꯗ ꯑꯃꯨꯛ ꯃꯃꯥꯏ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯈꯨꯠꯍꯥꯝ ꯄꯨꯟꯗ ꯂꯨꯞꯁꯤꯜꯂꯨꯕꯗ ꯇꯣꯛꯄ ꯑꯗꯨ ꯈꯣꯏ ꯃꯌꯥꯝꯅ ꯆꯤꯛꯇꯨꯅ ꯌꯣꯝꯂꯦ꯫ ꯈꯣꯏꯅ ꯆꯤꯛꯄꯗꯨ ꯅꯥꯃꯟꯗꯨꯅ ꯐꯥꯟꯗ ꯈꯣꯏ ꯀꯦꯟꯈꯤꯅꯕ ꯈꯦꯊꯕꯗ ꯌꯦꯟꯊꯤ ꯑꯃꯨꯛ ꯂꯩꯔꯝꯗꯨꯅ ꯌꯦꯟꯊꯤ ꯉꯥꯛꯇ ꯇꯩꯁꯤꯜꯂꯦ꯫ ꯇꯩꯔꯤꯕ ꯌꯦꯟꯊꯤ ꯑꯗꯨ ꯀꯦꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯐꯛꯂꯥꯡꯗ ꯇꯛꯂꯨꯕꯗ ꯃꯗꯨꯗꯁꯨ ꯊꯥꯡ ꯃꯆꯥ ꯑꯃ ꯂꯩꯔꯝꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯂꯦꯟꯊꯠꯇꯨꯅ ꯏ ꯊꯣꯛꯂꯦ꯫
ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯒꯦ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯡꯗ ꯆꯦꯟꯊꯣꯔꯛꯄꯗ ꯎꯇꯨꯞꯅ ꯑꯃꯨꯛ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯂꯦ꯫ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯖꯇ꯭ꯔꯥ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯍꯣꯕ ꯑꯗꯨꯗ ꯇꯣꯛꯄ ꯑꯗꯨ ꯆꯦꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯨꯕꯗ ꯆꯦꯒꯞꯂꯥꯡꯗ ꯃꯀꯣꯛ ꯑꯗꯨ ꯆꯞꯇꯨꯅ ꯃꯁꯥꯒ ꯃꯀꯣꯛꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯌꯦꯟꯕꯥꯅ ꯀꯨꯝꯊꯔꯛꯇꯨꯅ ꯇꯣꯛꯄꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯌꯦꯟꯕꯥꯅ ꯂꯥꯟ ꯉꯝꯂꯤ, ꯌꯦꯟꯕꯥꯅ ꯂꯥꯟ ꯉꯝꯂꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯔꯗꯨꯅ ꯂꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯦꯟꯕꯥꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯃꯃꯥ ꯍꯥꯠꯈꯤꯕꯒꯤ ꯃꯪꯁꯤꯠ ꯇꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯂꯤꯡꯖꯦꯜꯕꯨ ꯃꯥꯟꯅꯔꯕꯗꯤ ꯑꯁꯣꯟꯕ ꯇꯔꯥꯅ ꯑꯀꯟꯕꯕꯨ ꯂꯥꯏꯅ ꯅꯝꯍꯠꯄ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ꯫